Hello, mayam boy amazing Bible prophecy minisna taram nokcharing asi lakho chagrba topic asidi matau karam na malem prithvi asida asiba aduga laina laichat punam ase matau karam na lakhibno aduga taibung mi obna matau karam na pap ta khibno malem prithvi sisa matau karam na pap sangla khibno hai ripo topic asigi maram da ikoi naina minasi ahan bada ikoi ishoda pathna tause sagada laiba ipa isho yam thakasare ngasi pa matau karam na tai Tayang pan asida pap sangla kibno asi vibes matau karam no oira kibno haiba asigi maramda tolaba nainai ahana na ki sastra daki karang angche katori masida na ki thawai sing buduna singbiu tari bishna option dusna ki thawai sing buduna singbiduna pajana kangbang manbiu Prabhu Jisu Christ gi mingda korum jari amen khona 1 John 4 ai thai ishori asuki matik ishori nungsi bani aduna asuki matik nungsi haiba asuki matik thawjan haiba Ishor amana long banai dan hingba ishor amana matau karamna adugumba ishor amana ikoida matau karamna siba nai ba haibasi tholi bano haibasi da kanago mishna ngakpa pharangani kanago mishna ishoda maran thaijaning ba pharangani hairiba adugi maramda ikoina khanminasi khanthaminasi ishona malam prithvi se semle punama aphatta ba kari susamde loina ma phai taibung mi be khakta gini haina phai adubu ishona ahing bagi upambi amasu kogi iden gi laikonda holami aduga apapata khanagi upambi amasu ishona iden laikonda holami aduga ishona taibu me the pi ahamba yathangje karino haiba matamda hairibu upambi ahing bagi upambi natrago garden adu horiba uhai wahi khudmakte sabe adubu apapata khangningai gi thamba upambi se masigi mai saganu haina ishona yathang pi khibani ko aduna kariya thang pibno habdo kona pamnasi mahurun to gi 15 dagina 17 aduga jehova ishona nipa aduda iden gi inkhonda puraktuna madu koina ba amusunga khana ba thambirami jehova ishona nipa aduda yathang piduna haire inkhol gi upal khuding gi mahi nahna naning tamna sabe freely adubu apapata khangnaba upan gi mahi din hangna sagnu maramdi madu sarubu numitana hak soidina signi hamne Ishona masi karigida mahawribno aina mamangi sarmonda swaikre masi tes makalamne Ishona ikoi miyoibse robot kumda semba pamde ikoi miyoibda Ishona ningtamba wakalpi hairiba ningtamba wakal adugi matungina ikoida apapata khangningai gi gyaloksingpi hairiba apapata adugi matungina khandaraga ikoina ishorje khurambada ishona haiba inbada matik sabra sadabra haiba adugi matungina salaningheba koina namfuda ishona haiba ilaningde adugi mate ishagi aningba adugi matungna ishona ikoida mahaki nungsibu utpigre mahangna malem pithi punam senbi base utpigre mahaki mapane khoi leirakpani haiba je khangangre adugi matungda mahangna haiba inbra mahak nungsibra haibdu yengai gida mahairiba upambi adu hokibne masi makhoi gida makchaing amani masi matam kharaki khaktang makhoibu ishorna haiba inbra indabra haiba saying adu khakdagi oina madu hawan khibne ba haiba saying asida makoi mai pakpa taragati ishorje ekoi taibu miyoiba ekoje koina sargatutkumna ekoje manana adum lairam kaneba adum matamda sumaina saitanasu mana taibu miyoibje matau karamna mangansige matau karamna papta tahanjige pap tahanjige phataba tahanjige matau karamna ishona haiba ilan gumjige haina mana khanduna tanda chaba yingduna lairakpaneba adu matamduda nongma haiba Bible deke khoni yengba if adamje khona ipse mathamda hairiba ukol aduda mathanda laiba matamda upambi hoiwai sum yengwa matamda hairiba upambi asi yengbada mahije yamna phajabu uba matamda mana wakan khalleba adugi matamduda saitana ipu kamaina thiembra haibse khoni yengke mayorun 3 gi 1 to 6 dai khoi pamina si wari yang khangnaraba wari ni adubu sam yengmina se Yehova ishona sembi kebal namla ki sa khuding dagi linna hena singlami linna kwadigi singba jibo armi mana nupi aduda haiki ishona tasengna hairambra na khoine inkol asi ki karigumba upal gi mahi jagnu maduda nupi aduna linda khungki inkol gi upal singi mahi ekhona sabi hai adubu inkol gi mai da horibo upal adugi mahi gi maramda ishona haiki na khoina madu satsu saknu soksu soknu natrabadi na khoi signi hai masida ko mana saying tobaje hange akoina hangba question je yamna singna ningai oibo mongda hangba question ne ishona saitana khangi ko masi chagnu haina piune
ukol asida haudiba upanbi wai kudingma ase ishona chaba yarabra haina hangmane monda aduda ibna khumbaje yai loin chabe adubu amakakta di chagno hai adubu sideda saitana khudong chaba lobuje keno ishona haidaba posak ama ibna haijleba madudi ishona basi shokno haide sokpada sigani haide adubu ibna hai soksu sokunu natrabdi nakhoi sigani chachu chakanu soksu sokunu haibneba adu matamdudadi ngasai linduna khudong chaba lawre haide saitana lingi saktam saraga maji leire haide ududa tongle haide mana uhaido chaning na yengbudu uba matamda saitana ko koina lawning ba saktam mana lawbe kudakta lin na kwai chingbani saktam lawba aduga ipka laiminaba matamnina lin wangang ba habse mai punsida thengna deba masi saitana sinabani saitana ngang libse lin na the saitana ne koina revelation 12:9 hamne serpent hamne koina dragon adi chingla ado lin hanuba habdi masina habdi Eden garden da ngang libudo kanano tasengna lin nate lin adugi marumda saitana lin gi saktam saraga saitana ngang bani habse masidagi revelation 12:9 asidagi akoina mayek sena khangeba adum matamda ibna de magi punsida maga asokuina sa kai khudema ko loina re adubu linna wangang ba habse mai punsida thengna de adumaina linna wangang po matamde ma jungak po phawramni hoi bible de budi yaudrju oibe yabse adum matamda mana khanglambe kaino ne shona sembi khiba jiba wangang bungam je khoi khatang ra hairaga linju wangang bungam mena adum matamda saitana khudong chaba lawroga hairangani aina singlibse karigino hairibu uhaise sarubudagi aije wangang bu thuamgani haina mangna hairamba yai asumain tobudagi mana haibani linduna monda haibani aisu nangna ibna haikrabni na sokano haibni na soju sirani haikrabni linna ngasai gi yelaga laire soe adum matamda aidi soe aiju side aina wangang bangam base karigino uhaije sarubudagi ai wangang bangam bani saitandi namta ngaktane koina John 8:44 da haije saitan je kaino nam thaki oidabagi mapa father of lies masin thibagi mapa haibne saitan je kwaidiki masin thibagi mapa ne aduna mana masin thibai kaya itpa haijalaga nangju so yengune so haina mana hiega hiega makhuda thadaba matamda ipna sokpa matamda hes ma sigine khamdo sokpada ma sidramni mana khanbu maigi wakhal da khalambase es aijo yamna singene haina mahana khalamba yaiba isinawsa masini saitana to bunam takche 4 to 6 amu paje masinda adugi linna nupi adu haiki tasenama na khoi siroi na hak siroi hamne maramdi na khoi na madu dagi sarubu namita na khoi gi namit pangani amsun na khoi apapa ta khangla tuna ishogum no oirakani haiba ishona khangi hamne mana mo ishoda manan singe kari gidama haibu upambi ji gi mahijagun haibse karino haiba matamde ishona taibong miyoi ba ikoise ishorgum na singaningde ishorgum oheningde adugidama ishona nakhoi magum na singba mana haningda bagi haribu oise sagunu haibani aduna aina hujik singliba ina wangang ba thokliba khuding ma se kaidoba ishona sagunu haibu oise sarubudagi de aidi singe aidi wangang ba thoe haibani sini mana magi oiramba yabaje ko hoi bible da direct haide haidraga jo akoina logic oina akoina khantharaga oibe yabaje saitana di mana Bible da loina moina wari sanagi bu khuding mose loina ibana te masang oibdo khaktane ba iri bese adu mokhoi manungda ngahaktang da hekta thak haraga lin hekta sarang gudoba nate saitana oida ba mayam haijalangani si tawna ibto thajan ngai gi damako adu imna ju khangimni ishorna yam phai punamak apaba khuding uche waya laireba khuding uche mokhoi gi damak sembi bane habse if na khangimni adugumba khangiba mayam do ishordagi nam thak toro kamai nam thak togade haib matamda saitana oidaba padaba mayam haiduna sinarangoni habse aikoina khangeba aduda 6 da upal adu sabada hawgani yengbada phajai amsung mi sibu singhanna bigda makane haiba nupi aduna urabada haibani urabada mahana madudagi mahi hektuna sarami aduga mahakaloina riba mapurobdasu mahana pirami aduga nipa adusu aduna sarami haibani masida haji mana haribu ohidu yengma matamda yamna hawgodaba sinjang malame aduga yengmada su yamna phajaba sinkom moroiba posak ahum maikone sidai tambe khone tinda yamna hawgodaba miyobna pata tabje hanba chabada tabni ko maduni akoina hoji taibu miyobna taribje chabadani nawagi matam aduga sodong gomai matam akhoi matam jo khoina tagado pata tagado ji chabadani aduga
प्रभु जीशु ख्रिस्ट बु सैतान थेंबजे माई आनबा थेंबजे चाबनी कोई कागुमसिको अदुगा येंगबदा फजबा यामना एट्रैक्टिव ओइबा अदुना अरंग खुदिम सनाना तेहबजे कोई कागुमजिको अदुना मसिना एखुबु नमथाक तोंगाइनि मिट की फजबा हाबदे अदुगा मिसिंगबु सिंहनबकी काने हाबजे अखोइना सिंगबा पांबा तायंग पानबकी ओइबा लंबिरोमदा सिंगबा पांबा इशोगी लंबिदा नतबा इशोबु अचुंबा खंगबदा सिंगबा पांबा नतबा तायंग पानकी ओइबा लौसिंग असिदा सिंगबा पांबजे हारिबा पोसक अहुम मसिना मसाक असि अहुम असिना इपु ताहनकिबनी ngasisu taibung me ba ekhoi je hairiba masa ahum sina mit ki langda thuri sinja ki chin gi langda thuri aduga amasung ekhoi gi napan gi oiba khoina taing pam gi loksing heningba bible gi gyan bible gi asum baje tamning da duna taing pan bi me na semba me na takpi tabi ba loksing gi hening ba gi ekhoi me be jing asi lekha thari bne ba hairiba se kawon ibda ta gi ba namtha aduma ekhoi da jung asi sinari bne ba हाइरिबसिको अदुदै इब्ना चारे इब्ना चाबदि केदोबा माकी मपुरोबदु पिरे कोना बाइबल ना टेक्स्ट स्क्रीन दे यंगिरो आई सिंफा पुद्रे स्क्रीन दा हापसरगे हाइबदि आदाम दि इब्ना नमथाक तौदे सॉरी इब्ति इशोना नमथाक तौइबा अदुबो आदाम दि असागी लिन अदुना मादि नमथाक तौब नतेबा मादि मसाना खंगना खंगना पाप तौजबने मागी नुपिदो यावद्रगदे आई हिंबंग मो हाइबनि तायंग पांजे कोइसनावसा नुपि हाइबजिना यामना मरु ओइबा अचौबा थौदांग लौइबा मसक फजबे नुपीगी लांगदा मी क्यामरुम थुरीबा अखोय अदुगुंबा अखोयगी इफा आदामना अखोयना माकी नुपी लोइनबी इबकी मसक फजबदुना मरम ओइदुना इब्यावदरदे आई हिंबा ngमलोय हायदुना मखोयनि मपुला पाता तारा सिमिनरमने अदुगी मता इबना हायबे इलमदबी मता मांगना इशोना हायबे इलमदि इबतगे हना मसक फजबमा इशोना आदामगी तमा लांगलंगदमने अखोयजु नाहोयबा मीसिंगनसु मान नुपीगी मसक मतौ फजबदा अखोयना खोइदागुमजे होय मसक फजब कैसु कायदे अदुबु हारिबा नुपीदुना ईश्वरदगी लापथोक्रिबा अखोयबु ईश्वरगी अचुंबदगी लैथोकदबो ओइतादि अदुगुम नुपी अदु थादोकदमने अदुगी मता ईश्वरना अखोयगिदम हेना फब नुपी पिगने हाबजे अखोयना खनसि नुपी छिंजु समाने खंगो ईश्वरना हेना माकु ईश्वरगी लंबिदगी लैथोकदबो नुपा मनोइने बगी मता माकु ईश्वरगी मफमदे हेना चेना चिंबिगदबा अदुगा माकु नुसिगदबो अदुगु नुपा अदुदा हेना पुंग चंगजिएना हाइजिको समाय तौना हारिबु ओहिदु साबदुगी मपाना केदोरे मालेम पृथ्वी सिदा पाबोकी अदु सरगददी नुंगाइरमगदरा नुंगाइरमो एकोना लुक चैप्टर 15 द जोहाय पैरेबल ऑफ द लॉस अदुगा लॉस कॉइन अदुगा लॉस शीप अदुगा लॉस सन गी वारी द जोहाय पापी अमना पुंग होंदुना होंबो मतमदा सरगद नुंगाइबा फंदु है अखोगी आनबा इपा इपु अनिमक्सिना आदामगी इकना पाप तौब मतमदा सरगद करी ओरंगनी खल्लो वाखना बाप सासे सरग पुंबो पुंचिक चिंगनी हादि करी ओरंगदगे हाबजे को चिनावसा अदुगी मतुंगदा सरगद खनरंगनी हारिबसिदगी कन्नबु उपाय करी ओरंगनी हमनी हारिबु उपाय दो ईश्वरनु पुथोकनी पुथोदबु मतुंगदा प्रभु यीशु कृष्ण इडेन गार्डन दा लाखनेबा हंगो अदुगी वादी दुदे खोय समजलगुमजी ईश्वरना थिरे पाप तौब मतुंगदा आनबजे अखोयना ईश्वर थिदेबा ईश्वरना अखोय थिरकपनी हाबिगी अथदि ईश्वरना अखोयबा हौजिकसु अदुम नुंसिरि हाबजिनेबा पापी अखोयना ईश्वर थिबगी मोटे ईश्वरना अखोय थिरकपनी अदुदि ईश्वरना थिरकपजिदे अखोयना ईश्वरगी खोंजेंजे तासी अदुगा मांगना हाबजे अखोयना इनजे हाबनेबा अदुगी मतुंगदि मदुगी माहि ओइना सा खुदिंमक्सु सिबनारे अदुगा पृथ्वी असे सिरा फंगरे करिगिदम कैसु नतब ताइबुं मेबना पाप तोरगा सा संजीव खुदिंग उपान वापान खुदिंग सिबनारि जे करिगिनो हंगबा याय मरमदि करिगिनो हादि उपान वापान तांग पान द लैदिबा जीव पाम खुदिंग असे ताइबुं मियोइबा अखोयगिदमक सेमबनेबा अखोयना हाइबि इंद्रबनिना हाइरिबु उपान वापान सिंग अदो सिबना हंद्रगदि कैदौगनी मदुगी महिदो अखोयदा परादो तंबंग नमरोयबा मदुगिदमक सिबना हनबनी सास उचेक वया लेरबा अखोयना सा संजिंग खुदिमक साइंग चाबा सा लेरमदे लोयना मना मसिंग चारमी अदुई मतुंग देदि ताइबुं मेब नतो पातरो मतुंग दिन मखोजु साइंग चाबो ओले अखोय मियोबगा लोइनरमबदो सा खर खतमु मियोबगा लोइनरमे खरमदि मियोब थादो सतखरे हांगो आदामगी थमोय आम कायरमगनी अखोयना नोंसा अमना अहानबा मागी सराक अमा आदामगी ममांगदा चाबो उबो मतमदा आदामगी थमोय आम कायरमगनी अदुगी मथंगदा केन अबेल हारपा उबो मतमदा को अहानबा ताइबुं मेबजे हारपा उबो मतमदा केन आदामजे याम माथा सारंगनी ओ मसी खुदमकसे अइना तौबो पाबदुगी महिनी हाबजे चिनावसा पाब हाबजे मागी महि चावी कैसु नतबु ओहिदो सारोबदगी ताइबुं मेबदा सिबनाइरिबनी को एखोय सिबनाइबा फतब खुदमक साहोरेबनी
हाइरिब उहै चाबसे इशोगी याथंग को तरागी मनुंगदा अमा थुगाइबनी मसिगो मरमदी पाप हाइबसे फाजन 3-4 की मतुना पाप हाइबसे इशोगी वाइन दाथंग थुगाइबनी वाइन दाथंग हाइबदी 10 कमांडमेंट मसिगो थुगाइबनी हाइबनी अदुम तराजी मनुंगदा अमा थुगाइरमनी करमनो हाइबदी कोना बाइबल ना हाइदरमनी कोना खंग मंगमद्रेबा अदुगी मतुंग लिंगे इशोना करिगिदमा अदामम सुं इपु इडेन गार्डन की तांथोक्लिबसिगी मरम करिगिनो हाइबसे कोई खरा यंगनसिगो Genesis 3:20 aduga Jehovah ishona haki yengu ni pasi apapata khangduna aikoi amagum oirakle havne hauji mahana makhuting thoktuna hingbagi upande gi sumahi heklaga saduna matam punam te hingduna leibai yai havne karigidamang ishona Eden Garden dagi mokhoi ni tan thokpno habigi athadi Eden Garden da mokhoi ni hingba taragadi hingbagi upambi gi uhai do sagni mokhoi na pap torok jo haribu uhai do sarag mokhoi matam khuding lomba naidana hingba habdu oigne हाइरिबा हिंबगी उपाम्बी दुगी मपान इशोना एखोइदा मखा पोल एखोइनी इशोदा मखा पोलनबनी इशोना हाइरिबा दुगी मपान एखोइदा लोमबनाय द पुंसी पीबनेबा अदो पाप तौबा मी अमना हाइरिबा ओहिदो चाबा यादे पाप तौरगदी इशोना हाइगिबदो सीगनी हाइबनी हुजिक खुदकता सीगनी हाइबनते कोना तमना सीगनी हाइबनी इशोना हाइबसी अदुगी दमंग मखोइबु इडेन अदुदगी मखोइ तानथोकी मरमदी पाप तौरगा एखोइना हिंबा यादे हाइबसी को एखोइ लोमबनाय दन हिंबा पुंसी हाइबसे फंगबा यादे मखोइ पुनिंग होंगे होंगमनी को मखोइ मारान मथंग सिनबा अखोइना खंगी अना इशोना इडेन गार्डन दा थिरकपा मतंदा आदामना नहाना पीबीबा नुपी असिना हाइबने नुपी असिना उहैदो पीबदगी आई चारे नुपी दुना मु कनादा हाइ इशो लाले हाइबि मता नहाना सेंबीबा लिन असिना इंगोंदा नमथा कोबदी इन साबनी हाइबने असमाय तोना अकोमददि माई मरान जे केनो इशो नहाना लिन सेंबीबदगी कोइ पाप तौरे हाइबने अदुगी मता मखोइ अनिना पुनिंग होंगे इशो ngapiu haramnagadi इशोन खोदकता ngapiरamba याबनेबा अदुबु मखोइ ओइदे अदुबु मखोइगी मही मखोइगी शिरा मथंग पीगे नुपा अदुसु खोइना सुरगो हुमांग मन चागदमने हाबसे 23-24 इंगे मरम अदुना यहोवा इशोना महापु लखथोलखिबा लैबा अदुदा महा इंखोन कोइनबा महापु एडेनगी इंखोनदगी चदनखि असुमना महांगना मी अदुबु तानथोलमी अदुगा हिंगबगी उपान यौनबा लंबी दुंगानबा एडेनगी इंखोनगी नो पोलमदा खरुप सिंगारी सगदुसिंग अमसुंग uru laiba maidi thokpa thangsang ama thamki hamni haidi thangsang paiba sagadusna madu sangdingai mokoi ngak chen bi khireba maramdi papi amana madugi manungda sanglaga ohido saragadi mokoi lumana ida punsi phangane habdo adugi dama adu haireba papa sina miyoibaga ishogi marakta kari akaiba porkhiba ge habse ekhoi yengseba ajia 59 gi tudai atubu nakhoi gi ayon aran singna nakhoi gi ishodagi tongal hale hamneba तोखाई ले हमने सेपरेट तोंगाना खाइदोक ले हमने अदुगा नखोइगी नपामना महाकी माइथों नखोइदगी लोसिनख्रे अदुगा महांगना ताबी रोय हमने भाई that he will not hear ताबी दनगाई माकी ममाइदो खोइदगी लेसिनग्रे हमने सिनाउसा पामना पाप तौद्रिंग ममांगदा इडेन गार्डन द इशोना आइदि प्रभु यीशु कृष्ण आदाम गो मखोइगी को मा सक उनदुना मखोइ वादी सानदुना मखोइ जुनुंगाइन इशोरगी परातम दुना लेरमेबा अदुबो पाप तोरबो मतुंगदि केदोबा इशोरगा ताइबु मेबिगी मरकचे असुकि मति गैप चावग्रेबा मरमदि अखोना पाप तोबो मी अमना इशोरगी माइथों उबा यादेबा उबा मतमदा इशोरगी माइथों साक्थेकनेबा अदुना पापसिना इशोरगा ताइबु मेबिगी मरकता अखोना यामना खाइदोंना खरे हाबनेबा अखोइगी प्रार्थना तो ताबिदिनगाइगी दमक तौखरेबा अदुगी मतुंगदि इशोना अखोइगा वारी सानबा यादबनिना इशोना माइगी माइचौ हाइदि प्रोफेट सिंचे खलगा प्रोफेट की मपाना विजन दा मंगदा वांगा लगा इशोना ताइबुमी उबद करी पाउ पिगे हबदो मदुगी मतुना हाइदिबदो सुमाइ तौदना वा ngangapuneba isnausa sumaina wangangbani hariba sigi mahina ishorga ikhoigi ma lainaba mari do khadu ngasi choi khona pa to bujne ishorga ikhoigi lainaba asetpa mari ase yamna kaina hale apse khone kawgumse aduga adam gi pamna mioibada ka mioiba jati khudimakta mioiba jati khudimda kari fol orakibage Romeo 5:12 ta haiko maram atuna mi amagi maram na tayang panda pap mi amagi maram na ri adam haibni khoi mioibi gi makokti adam ne ahoy ahamba pap to budi imni adubu ipte adam na pap to dribo je mioibi na pap to habya de mioibi gi nupi gi makokti adam ne aduna adam na pap to matamda tayang maram na tayang panda pap adu pap changlale aduga pap ki maram na siba changkhibagumna siba adu mi punamukta thangthare maram di mi punamuna pap to re hamne haidi adam na maram budon tayang panda pam chale aduga siba haji ohele
maram mi punam sire maram mi kuding mana pap tawreba adamna pap tawduna maram mudina khoi loina muk sibanate sida mi punam pap tawbagine khoi khudum pap tawni hoi adamna tawbu pap asigi mahi di lakani khoi adam gi pun magi haksang do siban nai da haksang oiramani pap na maram modur magi haksang do siban nai re adubu siban nai ba mi bedigi siban nai da pok pa habsidi oira oroba hoi ma ki dara khuding muk che sibide sigini adubu thawai oina aikoina thawai gi oibadudi siba habdudi oiro thawai habdi aikoina norok chaningai siba habdudi oide masi pap tawtringai de akoi norok ki second date habse masigi phal je akoi da phangdeba masini ko adamna tawbadagi oirakpa phamje adubu akoi khudimokche adamna haibe indabado akoi tangpan da leibe mipung khudimna magi mataw tamaga akoi mipung khudimokche haibe indi mamam pana phaba taradi macha do phabo e mamam phagi phatabdo macha na lore mamam mapana phatabo wangang changanga la di magi macha masusin do phatabo wangang changanga la kaneba adugi matungna taibung mebe akoi che phab ta khibneba aduga Romans 3:23 da maramdi mi punamak pap sele amasung isogi mating mangande ki sothe hebne ba koi kudum pap sele isogi mating mangande ki sothere mi pung kudum pap to wini koi series ko aduga pap ki atong manji karino Romans 6:23 maramdi pap ki atong mandi sibni adubu isogi khudondi ekoi imo Jisu Christ da lombanai naideba hingbani hebne ba aduna pap ke tong mani siba karamba siba second that ani shuba siba longmanai dana koin siba je masibu longmanai da bai de khoi gi khoi mi je pura tumna mangni ngai gi damak siba je masibu ne ba ikoina pap ke tong mani siba atubu kai doba ishogi khudondi prabhu jisu christ gi mapana longmanai de ba punsi phangba haibudo madune be sinausa aduna mi na pap to matung da sarga da khanarangani ipa ishoga prabhu jisu christ ga thawai samaga adudi mi je pap kaningai gi damak kai doba aduna ishogi thugai khraba yathangase isho masa amaka samane aduna masigi mahut haibse pi danadi haidiba dandi do masigi samana bado kanana ekhoigi marakte gi amana satragadi oi tholo haibadegi adam che sorry Jisu Krishna ekhoigi da mole piraga mana tang panda lakhibne aduga Genesis 3:15 da phaidiki promise to nupi adugi dharana lin adugi makok thugai ni lin nupi adugi khuning chikani habde haidi Prabhu Jisu Krishna bu cross ta magi shon ki magi makok magi makhong makhotcha ju pithara shon ki madu magi khuning shon bane adubu cross asigi mapana saitan je magi marai bag lom banai dena sibagi marai bag adu lep khra bane sinaw sang asigi de matang asida loisalase tabiri bo mayam de shon bo bi boisno khoina matang damu para laksage aduga maroina mathangi topic ti imlagation numita number 666 ase karino aduga sa adugi khudam karino habdo ekoi bible dagi ekoina phadana yengaga naina seba haribadugi matang ne khoi samina singa mino anoba missing oragadi subscribe to bi marum pangtin the channel asibu na koina share to view na khoi gi subscriber amana ingonda yamna pangal pi sinausa asmai to dana isu isogi seba matam khara to phangan bi haina mayam da hajari pathana dokse sagada le bepa yam thakasare hauji ekoina matau karamna tang panda pap sanga kimno aibigi maram da naina khra khuding maksida na na bopi bi takra bi sinausin desu na ki mapana ida bo pinabiu Prabhu Jisu Christ ki ming da kulum jari amen.